Hausi Pawagi Mariba Pawda Miam ki thasaba panghanda thabak toba haibasna pali leba lenga kasigi mariba panta haina Chief Minister N Birena haikre Muslim singi senglaba Idul Fitr ki thauram ngasi Manipur gi mafam kya da supang thokle amadi IS officer RK Dinesh bu niomlana RIMS ki director habla I haina RIMS ki professor mana court to wakatre Kurumjare, Istv ki Manipuri Pau Miyang Tabir Basingutaram Noksari, Hausi Pau Sanong Pizari. Miam ki Thaza Pamanghan na Tabak Toba Haibasna, Pali Bulenga Asigi, Maruiba Pandam ni Haina, Chief Minister N Birena ngasi, Matam Amagi Prime Minister Indira Gandhi na, so listenga samapan humura mangagi Jungitang Kuntarukta, emergency loktuna Miamda Awas I think Piki Banimipu, Black Day of Emergency Haidana, BJP ki office the Pangto Pataram the Fondo Crack. Bharat Pubagi the Pangto Kibataramasi, BJP Manipur, Pradesh no susinu na pangtok patharamada Chief Minister N Birena makhata na haikibada democracy sat palibak amada miyam gi sakti degi henmu mapangal kanba posak amata leite democracy gi sana kangon sin emergency gi matamda lebak ki dabal thawai katkiba amadi jail de lekiba kaya adugi khudolni rajniti tawba haibasidi lebak pu amadi mazati bu nungsiba haibasina mangda thana chatpatai Manipur de leba BJP gi lenga asna su miyam gi thazaba manghandana tabak tawgani haiki Masai habi kira mana war menepi singi nahar kau untuk nahar singi lebih sampai ada infrastruktur kerja maya sikuna muksa koi 100 days luar itu semua koi pot haba panggal mande kari kino hari kan yang betul tiru betul nak betul ada masih yang lain aduna honorable minister sing honorable MLA sing baru ada bureaucrat officer sing 100 days की speech से लाखों तो बोले हो रिबत सही मनी का हाँ मापन दसु सिगी speech लगी नियम है ना तब था ना सब पे याद तो मान जाए तो ना नशा ना हो पड़े लायो सरेदी लायो मसीखरा धन सब तो बयार हुए नहीं मैं आदत हम सभी उसे थरो मधुर सरोया की बा वॉक्स मिनिस्टर TS बिस्वजिना भारत अमनी मणिपुर दे लेरिबा बीजेपी की पार्टी की कर्मी सिंह कथोकी बगी मपालनी भारत की कॉन्स्टिट्यूशन पीरिबा म्याम की राइट सिंह मंगहंदना सरकार असिना थबक तौगनी हाइकी ngasi ki thoromada parliamentary secretary Susindro TS Setabrata amadi BJP Manipur Pradesh ki thopu ba kya susarya ki emergency loktoku matamda lekhidraba singi mafam de kai kumdaba utpaga loinena khongjang aduda sarya ki ba Manipur gi BJP gi thongmi singda kudolpot piduna ikai khumnaba utki Muslim singna tha ama subna sara henduna aran khubam phanghanna bagidamak ta honara kiba dugi nongalak pada pangtokpa Idul Fitr ki tharam ngasi malengi mafam ate da pangtok nabagum Manipur su pangtokli Muslim singna khundaba mafam singda tharamasi angan bayukta ki hongna pangtokli Imphal gi hacha masjid road amadi Bahupara leba masjid ta myoy kyana Allah gi mafam da thongni jaki Bahupara leba masjid ta pangtokpa Idul Fitr ki tharamda hani gi Chief Minister Okram Iwobisu sarwyaki Nimit asaka mai lenena Manipur People's Party na yak proposal piragli kumayas na lakpada Manipur da khunda minari baicali naw singi marakta thazaba madi nungchi sanaba purakpo oirsanu hairi IS officer RK Dinesh bu niomlana RIMS ki director habla I haina RIMS ki professor amana court wakatre Istv news na fonga pawgi matung ina Delhi da laiba Central Administrative Tribunal da RIMS ki professor sina wakatkiba aduda RK Dinesh bu habliba si hana director ama hapa matamda chanagadaba niti niyom kudimak singnabani haina ministry gi mayokta case athabani hairi masigi matangda Central Administrative Tribunal Delhi na Ministry of Health and Family Welfare da so cause notice take hairi atopa RIMS tagi phangba pawgi likhul amagi matung ina RK Dinesh bu RIMS ki director hablak pasi
matam kuina sahi kun kuntra hena rims ta thabak tawlaba director oiba yaba mioi singbu ikaiba pibani amadi thawoidabani hairi mahapu director na hablokpa si MCI gi rules rims ki by law amadi RR amata indana hablakhibani hairi Ministry na rims pu financial year matamda tha ama director yaudana thanam laga Manipur gi anoba sarkar na ministry ga manaraga RK Dines pu director hapsilakhibani hairi mahapu director hapkhibagi matangda RTI gi paku matungina rims ki senior faculty sing makhoi masel khanaduna amadi muknaduna leibadagi RK Dines pu rims ki director hapkhibani haiba wafamasi yumpham yaudabani hairi rims sasaning tina tawang amdabadagi tolo matam sana pidre hairi India gi mafam amatada IS officer na medical institution amagi director ohenba yaudi hairi thawang asida sumak chatharabadi rims asi MCI na recognition kakibaya hairi atopa pawgi source amagi matungina rims ki director oiba RK Dines asi director oiba toksaragi haina ministry da se thakre hairi paws na makha tarduna paliba sarkar silaktringeda sok lising maga samap ngapigani sok lising ani tara manga dagi regular director ma hapnanaba advertise tawba horaki mioi kharagi thoin sindagi advertise adu cancel tawki hairi sok lising ani tara tarukta amuk hana advertise tawduna search and selection committee na rims ki faculty tara koduna english ni tara tariki january ki tang tara humdoida DPC pangthokrabasu Manipur High Court ki directive amana DPC ki fall faculty clearance lawraga tawgadabani haiba order ama laiki hairi Housing Leriba Rims ki piba masi yanglaga atuba matamda awonba rims ama langnaba Ministry of Health amadi Manipur ki Chief Minister N Birena miyang changning bagya pamasu director form gi damakta DPC da sawyaki pasingi maratagi miyoi kharna phongdarakle International Day Against Drug Abuse amadi illicit trafficking gi thoram mafam gyada pangthoknakre Social Welfare Department na kada amadi Figo dak pa ngapigani Fingo dak ka punna sinduna Imphal gi GM Holda thoromasi pangthoki Health Minister Alexander Kumana haikibada drug free state ama henna bu nabada marinaba department khaktanatana samasa saleriba mipung kudimaki chawa thodang le maikai kya dagi landa liba nisa dagi laptongnaba honaminasi haiki but kadana police na any volunteer organization na tawriga mayam singda matu torture to bunate rather nang ai nang nasada nang selda nang thamoida question ma tawre ni ko nang thabu ngamaroi dra akhoi na wal piri makli kai ma je masi nang khangaga skasi kai mani re ya hindi tawro dai ma namta ke to na ni ko ayam puchen kujen amatu ai na tenaraga sugum makli pochla ko interest of see ngasige tharobadra sawyaki ba education minister T.S. Rajesh Yamna nisa sizna bana ha kyabu thina ngang BJP bagi muhutta mokhoi gi apen pen da mama mapa oiba singna tabiduna suntopi batangai phade haike social welfare minister Nemsa Kipgena nisa yawdaba santi reiba lamda mama ohenna bhotnabada social welfare department na pakhalak pathabakta miyamna mateng pangbiu haike drug essentially need to be taken on two forms. Firstly, supply reduction, that is seizure of drugs and arrest of drug trafficker. Secondly, demand reduction, which is to curtail demand of drugs. Regulatory agency from both demand and supply side. There is a need to curb the supply of illicit drugs. Sasona Sinduna Thoramasi Lamfel supermarket pangtokpa thoramadida Sasoge secretary RK Tiken Lamfel police ki second OC Nicholas Yongna tongan ba myoikana sawyaki Sasoge secretary RK Tikena drug saba singbu support toba natana drug saba thingbagi mahota mokhogi fakana bagi lambi sinbibana hena fagani media na su drug saba phaba matamda mokhogi mamai utlaga miyam da khangan ba haibasi mokhogi tungda phatana bagi masa oirak payabna mamai utpidana ba appeal tawki 99 sai bagi koi program se or bagi series se yaran da ba kam se ni mo yaran da so government na health department makada series yele sigi wakal wondi drug saba masen se mo series wine drug di lena tinado sando horoi Jesam Imphal is District Council Association University Konumangdaiba Pioneer Academy Supang Thoki
Desam ki President Angamba Loksal ki President M Churamani yauna myoy kya na sarugya ki Desam ki Social Task Force ki Anti Drug Abuse ki Secretary Suresh Kumar na Mahirui sing na mayay ka ba chinjak tagi lap na lenin na ba sangchilak ba khongjang gi manung chan na thoramasi pangtokpani haiki 2005 tagi hona akoi drug campaign ase sathadon lagli maramdi Manipur da laiba naha oiba maroina mahiroi sing asina drug ba amadi ato nisa kya sasan budagi ngasi gi khunai asida akoi gi tungi umi sing sumjawa gi phebo lerak posidagi desam na masi khitang kanbang ngamdra haidona campaign ase sathadon lakpani All Manipur Fair Service Candidate and Guardian Association Manipur Fair Service ki famkhar longna bagi tamakta pangthokiba DPC ki fall haidok pinaba Chief Minister ki pungling singchilagle Hoji pawgi marakta na tema brematang namunase Changi labor sorak padagi producing aktaba hakcham choktarba tumba chaba yaraktaba khong hama numayaktaba singi dabak amatta nayaba upaidi jolib syrup amasu jolib capsule with chalminis navio Saiji TMT bar se latest German technology season aduna state of art factory Guwahati na puthok chabani masigi bar se han basundokpa product oibana calling zade taken day mapambil kali amadi amaga hajin beheli masi ayamba achauba government agency singna approve tawrba makhalgi TMT bar ni Saiji TMT bar Delicious cookies from Likla Bakery. The first Imphal Trade Show 2017. Participants from all over India and foreign countries. Shopping, eating and fun under one roof with free lucky draw. On 28 July to 10 August, Hafta Kangsibung Palace Compound organized by Socialist Students Union of Manipur. For booking contact 8974681027. Break ki matung da taram na moksari makataba pawda handaki isong na soin kraba Imphal Turel gi mafam sing athuba matam da semjinduna matung tarakpada miyam da sing isaw gi awaba mayong handana ba thawak paikhalagani haina IFCD Minister Letpau Hawkip na ngasi Torban Singh yangsen begi khongsata phungdokre khongsara da Works Minister Istv Sojit amadi IFCD gi Chief Engineer yangna makoktom official kya susarya ki Minister Letpau Hawkip na makata na haikibada Anova ising isa umalaktringeda Turel Torban Singh semdin bagi thabang loishinaba panagani phangdaki Akhoy department ga ngai dana kaimta masagi kari haini lebak macha yam taba akhoy ki kana da haironi na yamna phajana heta torpa ai am thaga chari akhoy angamba thakta akhoy department ga officer singa pu MLA ga akhoy ga taidap tawrakanda mayam je phanaba kanna honnagani Khadi and Village Industries Board ki Chairman Suwariba MLA El Radha Kishore ngasi oinamda satuna mafam aduda Turel Sengdoli bagi film yangsinkre thabak ningthina suramba ubada MLA na apen mafam toki Radha Kishore na haikibada BJP na lusingba paliba sarkar asina nimit chamani gi manung da tawkiba thabak singi manung channa nong khajitang subada isaw thokpa mafam sing hadak semjin sarjin khibaduna isaw thon ki daba si asoba khudama mani miyam gi thabak sing mai pangna paikhanaba honagani honakigani haiki akoi 2018 dedi suksoi soidana akoi gi plan sin loirakpa thaba silor ku matamda suksoi soidana akoi singa se leiraroi madugi chapchaba akoi hojing phabu yakuna sujari ba thaba sinna chapchana akoi khangjare Manipuri nupi singna yelhongai dagi selaklaba phanek amadi atai firol sing mirai rakpadagi mina karyamnaba amadi nupi gi izat sokpa yaba thokdok kya tholokpani haina nupi samaj ki general secretary Toksom Ramani nangasi iroi sema community hall da pangthokba Women Social Reformation and Development Samaj nupi samaj gi nipuma tu suba mapokumon thorom da phongdokre thorom madu da lup ki president Kaisam Taruni advisor Brajeshwari amkil ki president P Sakhi Chimit Chami ki president Momon Leima iroi semba apunba maira paibilu ki president Ibem Nusi iroi semba Youth Development Club ki president Kiran Singba Myoikya na sarugya ki
नुपी सिंबु ओट नेबगी थौदोक क्या हेंगलकलिबा असि वखल तामिनबा मथोक तारे हाइना थोक्सोम रमनिना मखाताना फोंदोखि Agriculture Department senduna hayeng hotel groundeda strengthening of lab to lead module haiba workshop ama Chief Minister N Birena hodokadori hosi amaka sana atin babre matang lawinasi Heart operation lising tara mangagi mathakta pangtokraba world class heart transplant surgeon Dr. Ajoy Kolna Sky Hospital Rims Road Imphal open heart surgery bypass surgery amasung makal makhagi heart operation Sky Hospital la pangtok jaragani angangidi OT amasung hospital charge free oigani loinana Dr. Ajoy Kolgi heart surgical OPD gi khudong chab lejagani akup marul gi damat Sky Hospital gi reception ga tanabiu Ladies Fitness World Keshambat Junction Tidim Main Road Ihan hanbo ina hangdok jaba nupi khaktagi oiba fitness center ni Fitness center asida aerobics zumba amasung makhal khudingi bodybuilding equipment su thamjari adomna adomgi convenient oiba khudong jaba matam ama yenglaga sanaba lakpiu Bhai Gurudas Group of Institutions Sangrur Punjab na students khudima ki imagination ki path discover tawbogi mathakta knowledge ki importance matik chana piri bama phamni education piba khatang natna hayengi yumbiro putokwa institute ni Masidi swarajinge tu hai kari no tu teacher mujhe kari log jao sidi yo chila nahi hai Masigi Yoshidi Tata Tiskoni ne Adudi Sanagi Mohut Yangna Sinvi Andre Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break matung da mukastram nausari makata pauda board council amadi CVSC da loba class 10 amadi class 12 ki parikya da Visnupur district ki Ningthokong municipal council ki manung da leiba sada humbugi mathakta fanglakba Mehri Singh opagi thoram ama Ningthokong bazar community hall da pangthokre Lions Club of Ningthokong sin na pangthokpa thoram aduda Lokta Power Station ki chief engineer Bediram Lions Club of Visnupur gi Lion Salam Syam Chandana Singh ba Lion kya na saru yakhi Hausa Rasilakpada Mariba Pau Amhane Bizare Miam ki thazaba manghandana thabak tawba haibasina paliba lenga asigi maruiba pandamni haina Chief Minister N Birena haikre Muslim singi senglaba Idul Fitr ki thauram ngasi Manipur gi mafam kya da supang thokle Amadi IS officer RK Genius to Liom Lana Rims ki director habla I haina Rims ki professor amana korta wakatre Hausi Pawang ke dia Istv Manipuri Pau matang salojare ming tabri basing mamukana kurung jari